ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ CRPF ꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯔꯁꯅꯦꯜꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯈꯨꯟꯕꯨ ꯀꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯛꯇꯨꯅ ꯊꯤꯡꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯈꯨꯟ ꯉꯥꯛꯂꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯗ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗꯒꯤ ꯈ.ꯖ.ꯒꯤꯟꯗ꯭ꯔꯣꯒꯤ ꯏꯃꯨꯡꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗꯤ ꯀꯥꯟꯊ ꯄꯤꯗꯨꯅ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯅꯦꯜ ꯑꯃꯗꯤ CRPFꯅ ꯁꯦꯛꯃꯥꯏ-Aꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛ ꯈꯨꯟꯕꯨ ꯀꯣꯏꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯨꯕ ꯃꯩꯔꯥꯄꯥꯏꯕꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯥꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯈꯨꯟ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯋꯥ ꯆꯩꯊꯦꯡ piduna lakli awa saiting piduna laklaba fauba khangduna leiriba asigi mathakta masing yamlaba Assam Rifles amadi CRPF laklaka lobukta paiduna thamba charu iku sing mai thaba haurakpadagi leikai gi merapaibi singa muknakhibani lengak pariba singda wahang hangladuna mahakna hai ngaihak leitana koutruk amadi thangnana leiriba khul singda itattatana kuki singna landarakli ching mathakta kuki singna lepa leitana bunker chansilakpa asidi lengak pariba singdi mittang baga pangkhak oire lauthokni khangdre aduga koutrukta icha singna khungak liba asidana itattatana Assam Riflesna combing operation tawriba adugumna kuki singna mathakta leiriba sing asi hana combing operation tawbiu loinana Tikadar Antoninus Sports University sangnaba army mayam thamjinbadagi army singna tawningbada tawraga leiriba asi lengakna miteng sangbiu madu natrabadi koutruk asi maitei leiba ngamgadaba mandre haina mahakna makhatana phongdoki chingthakta kukina akhoibu lantadana koutrukta icha isuna lamdam sibu ngaktana leiraga sibawba ngamtadana icha isu sing mayam sing leiraga chingthaktana kuki mayamna pankar sadana koutruk haiba lamsida lan thoktana lanjau thoktana asugamna leibasida ubitramane chingthaktagi pankar di lokthopitana akhoi gi koutruk haiba lamdam sidadi maitai haiba khunjidadi leiranu haibara sargar sidaso ai sima hangjeningi aduga sport university sariba Anthony hariba sar nangonda so ai haijage nangna thika tawbadagi nangi phagani hairaga nangna army mayam thamjinbadagi koutruk haiba khungang sidadi army mayam kumtharaga makoina tawba khudong chaba mayam lobasida akoidi kiba ama yaure maira paibi se leiba ngamtre tanbada aso apan kayam so leire masi sargar na amukta yengbiyo akoigi koutruk haiba lamdam se muthatlage haina khanbirabra kuki haiba lamsina mathakta pankar sadana pom to kaptana asuk yamna wadana leiriba se sargar makai ubiraroitra sargar sibu kari haina khanbirige asimatang lokthokpiyo akoina haijeri Visnupurgi khun kayada ngasisu ahing mitsel khangduna maira paibi kayana lambida kaithelda ahing yaraktuna khun ngak senbagi thabak pali naina chathari asigumba aingba khanglibi nupi singidamak langthabal kunjada leiba 𝐶𝐲 amadi magi loinabi o pramo amadi machanupa ani o abung amadi zayarandana fuwala kaithelda ahing yareklibi ima singi blanket amadi faisub hakthang khudol tamkre ningsingba yai 𝐶𝐲 imungna mamangda lan yamna kalingaidasu control room fuwala gi volunteer singda ising nga amadi atei acha thak kaya mating pangkhrabani polam sing adu nupi singda pibada ima singna matungdasu manipurgi mafam kayada thokpa thodok kayada mating pangbang ngamnaba taibang mapuna pinabiba oisanu amadi nada yektana leiba oisanu haina phongdoki Midai Pangal Council Manipurgi Tara Subamapo Kumonge Tharam Manipur Press Club ki hall da pangthokre Tharam aduda Amuko gi President PS Nandoluwang Fox ki President TH Manihar Lieutenant Colonel Ningtamba Senior Social Worker Loitan Tem Angomcha Mainau Social Worker CH Siamjai MMWO gi President Korimayum Boboy Midai Pangal Council Manipur gi Founder President Amadi Advisor Janaf Azimuddin Midai Pangal gi Khongul Liba Foundation Committee Manipur gi BMI Masa United Midai Pangal Committee UMPC gi Spokesperson Reis Ahmad Tampak Amadi
MPCM की President Haji Arafat Ali tampakna thoram ki athoi ba mithung sing oiki thoram aduda MPCM की President Haji Arafat Ali tampakna hai lever kaya gi khusuman matpi khiba amadi drug ki ihau kaya da chena ba mioi sing fagat pada chauna saruk yakhi sana khonaba gi lamda nauri naha kaya puning thogatuna haksang fana leina ba afaba sanaroi kaya mingsat purak pada so lup asina kathoktuna lakle loidina hauzik thokliba irang asida mitei pangal community da achoba zaitheng Mingsat thiba yaba isu thoklakpa yaba kayadagi ngakthoknaba angamba thakta honari makhatana su honakhigani hainam hakna makhatana phongdoki marisi koisi ni nabaya di haibo kalunda wenasi tarasuba anniversary mapangtok sabasida akoi MN object haibo Manipur Valley tampakta laibiba koi big brother channel sinse koi meeting amadi pangaje amatani amato lugi wakhalon Loina koi sida pandam si tampakta laibini channel meeting amadi panganse warasu aminagani charu chaminagani hingasu hinmedagani Maramdi atopa kanagama mix influx oiba narco terrorism oiba thabak ron amadi Manipur thugainaba honna khudimok to akoi meitei pangana meitei amadi chinnaw sing amatani oibi wakhado koi thamte MP sabri magaidi Welcome you all to Unako School Chanung, Imphal East, a fully residential school ranked Manipur #1 in All India School Ranking Awards 2022-23 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ka loina na hinglibusing tha amagi manungda fahanba ngamle khong hamba nungai tabasu numit mangani gi manungda fahanba ngamle piles haibadi nungsang nabasu chama da chama fahanba ngamle cholesterol wangba numit kunida normal oina lehenba ngamle BP wangbasu tha amagi manungda normal da lehenba ngamle pumnamak natural oiba anoba hidak makhal singna laying jabani haksang da sokadaba side effect amata leite makhatana hidak chabagi mathausu tararoi Akopa moral gidamak nga si maglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat. Break matung daw mayang mataram na ukjari makata pa pau pizari Democratic Students Alliance of Manipur Desamgi Kunithoi Suba Foundation Day Lakliba January ahumda pangthoklagani hari Democratic Students Alliance ki Thaudam Shyam Jaina Thokpa Gerald Amada Wafam Asi Fongdokibani Hariba Thoram Asiga Mari Lenina Hokiba Sahi Kayadagi Takpi Tambibagi Lamda Thoidok Hendokna Kathokpa Amagal Loinena Singthaningai Oiba Thavak Toriba Oja Singh Amadi Hauzik Leiriba Iramdam Asigi Tangdu Leita Daba Fibam Asida Masagi Oizaba Thadokjuna Kathokpa Amagal Loinena Sinta Pangliba Oja Ama Oibigi Chapchaba Ethics Ngaktuna Mahairoi Kayabo Lemna Mahi Masing Tambibagi Thaudang Lobiriba Oja Singhi Mafamda Jai Khudingi Loop Asina Lisang Sini Ikai Khumnaba Utpa Oina Kachaba 𝐃𝐄𝐲 ꯈꯣꯡꯅꯥꯡ award ki damak apply towning ba lenga ki natraga lanai mahi sang singge oja singna mari lenaba che chang sing puraktuna desam ki officer thazin naba khangalakle NMC Nehru Memorial Club top awang lekai na konba mafam sing nanga se club asigi thomi sing amadi lekai gi miyamna saruk yadun amot akai sengkre mafam chadana hundokli ba polam sing mafam chana hundokna ba dustbin sing khinkre social service ki thoram asiga mari lenena club asigi president ayekpam kumar na hai mafam kayada amot akai paisin bana thokhan ba yaba anaba makhal sing adudagi ngakthokna ba amadi india lengakna sangsiliba swas bharat mission asida sogat pa oina lamtu sit sengbagi thoram asi pangthokpani ngasidagi numit Nini humni mamangdagi club asina konba mafam singda dustbin stand khinba amadi lamtu sengbagi thabak chathaduna lakpani ngasi asina dustbin sing hapsin bani ngasi hapliba dustbin sing asida amot akai hapagi mahuta atopa mafamda amot akai hundok lamlabadi mioi sing aduga wari sanaduna wakal taminagani fine lobagi wafamdi leiroi ngasi club asina paikhalak liba thabak asibu mai paknaba honabada mating panglakpa singbu club asigi maikedigi thagatpa fongdoki Ngasi akona pangtok sariba social service leaders in community program sida kai sigi wana kona kalapi executive members in kai naron sing koi pulla pangtok sabni environment da yamna kai ba
थोलक्बा कदवा कोई सुरोकी नाकना तारिबा प्लास्टिक बोतल तला मकू करिया तारिबा मैम से कोई नाना खोमथोक सरगा लेकाय से तरु तनानबा अमा ओइनब दुता कोई तमजमनी ꯈꯤꯟꯖꯩꯕꯗ ꯁꯤꯡꯁꯤꯒꯤ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯊꯥꯗꯅ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒ ꯊꯥꯗꯗꯅ ꯆꯤꯀꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯔꯝꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯅꯤꯡꯊꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯗꯧ ꯈꯣꯠꯂꯧ ꯍꯥꯏꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯑꯩꯈꯣꯏꯅ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯥꯏꯟ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯖꯗꯦ Ngarang Assam gi Udarbon constituency gi manung chanba jangal lekai da Guru Kirtan pangthokre khungang asida Guru Kirtan pangthopa horaki bagi matangda Manohar Mayum Surja Kumar Sharma thavak tegi potharaba principal DN Higher Secondary School Udarbon amadi ex General Secretary Manipuri Sahitya Parishad Assam na phongdokibada ing kumja lisang amaga chamapan subna mari dagi khungang asida Guru Kirtan tauba horaki bani matam adugi ipa ipu singi matamda khungang asida masak khangdaba leina laichot amal lakduna awa ana yamna taki matam aduda akhang ahai amaiba amaibi kaya tana jaraga makoina takpirakpagi matung ina Rajar Sri Vagya Chandragi Gurudev Sri Naratan Thakur Gosaina lekhidabagi numit asimaktada Guru Kirtan katlabadi khungang asida awa ana tariba kaya si kokjagani haina takpirakpadagi Guru Kirtan asi pangthokpa horakibani kumsi chai asiga tharga chai chama kun sure haina Surja Kumar Sharma phongdoki Masigi Guru Kirtan chatagi bagi magi marum thokna laiba wafam di egogi khungang asida matamamda lairamba ipai pan ipusing asiga masak mana khangdaba laina laithung awa ana jamna ta khiba jehi khudingi daduma laina laithung do khangba warakpada mayam halaman tanare hariga akhang ahi maiba maibisinga tana jare hariga si Narottam Thakur Gosaina laikhidaba numit tirodhang numit asimaktada Guru Kirtan katlabadi khungang asiga taraiba awa ana laithungna chingba adu punamakto kokjagani haiba autok comment phangmadagi matam aduga laibiramba halaman lai guru singna marune ngasi oiriba brahman han asigi makhoigi matamdagi hauduna asigi Guru Kirtan ase khungang macha jangalakai kauna mingna khangnaba asida haudokibani Aroibada maroiba pau amuhana pizari Ngarang numidang wairam mamsilakpada Assam Rifles amadi CRPF ki masing yamlaba personnel singna kautruk khunbu koisilakpadagi nupi singna thoktuna thingbada akanba maongda muknakre Vishnupur district ki mafam kayada inglaba ningtham thagi matam sida hingyarektuna khun ngaklibi mairapaibi singda langthabal kunjadagi okram jugindrogi imungna blanket amadi kan thapiduna khudol tamkre Northeast Windona Sandok Sari Banung Tagi Pau Matang Sadaloy Sari, Ming Tabidi Singbu Amuka Hanna Jan Mabamna Kurumjari.